Wari Macha Khun Amagi Meeoi Khun ani phaunaba lambi amagi mayayda hauba chauraba khongnang pambi amagi makhongda saba laisang amada ahal ama lainingduna leirami. Noma mahakna khongnang adugi makhongda hangchik langduna leiringaida nupa ama mahaki manakta changsilaklaga hanglami. Aihak maningda uriba khun asida leirambani adubu khun asi thadoklaga mamangi khun asida honglage khanduna lakpani. Mamangi khun asida karamba makhalgi mising leibage. Ahal aduna hangi nahangna leiramba maningi khun aduda karamba makhalgi mising leibage. Nupa aduna khumlammi misingdu yamna phatteda minungsi yaude lamchat bebha yaude amaga mateng pangnabagi wafamdu leite. Ahal aduna makhatana haire khumlai. Nahangna leiramba khun aduda leiba mising adugumba ngaktani mamangi khun asida leiribasu nupa adu adum chatkre. Matam kharagi matungda atopa lambi chatpa nupa amasu ahal adugi manakta changsilaklaga chap manaba wafam phongdokpaga loinana hanagi nupa aduna hanglamba wahang adumak ahal aduda hanglami. Ahal aduna nupa adudasu hanagi matawgumna hanglami nahangna leiramba khun aduda karamba mioising leibage. Nupa aduna khumlai khungang adugi mi sing adu yamna thaujal hai nolui amaga mateng pangnaduna hingi loinamak phai. Ahal aduna nupa aduda hairei nahangna chatke khaliba mamangi khun asidasu aduguma mi ngakta leibani. Aikhoina malem asibu uribasi masigi oiriba phibamdu natte. Aikhoina oiriba mawong adudani. Atopa mari leinaba wafam amana aikhoina atopa migi wakhal midyeng adu aikhoina pamba mawongda honghanba yaroi. Ayamba matamda atopa mioisingi wakhal midyeng asi aikhoina nungaitaba phawhalli. Adubu aikhoina aikhoigi wakhal midyeng hongdoklaga makhoigi wakhal midyeng adu tapna aikhoina pamba mawongda hongdohalakpadi yagani. Hainaba leibani karigumba nahakna atopabu honghanba ngamdrabadi nahak oina hongdou. Thank you.